ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯨꯍꯤ ꯌꯣꯟꯕꯤ ꯊꯣꯏꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ M.K. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯅ ꯉꯜꯂꯤꯕ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯅꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ, ꯃꯀꯣꯛꯇꯁꯨ ꯆꯐꯨ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯒꯥꯜ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅ "ꯏꯃꯥ ꯏꯄꯦꯝꯃ, ꯃꯧꯅꯦꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅꯒ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯉꯜꯂꯛꯈ꯭ꯔ ꯄꯣꯠꯅꯤ꯫ ꯅꯠꯇꯦ, ꯑꯩꯒꯤꯁꯤꯕꯨ ꯉꯟꯃꯜꯂꯕ ꯖꯥꯠꯂꯅꯦ? ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯅꯥꯝꯇ ꯍꯧꯒꯠꯅꯔꯝꯗꯦꯃꯤ ꯇꯧꯔꯤꯁꯤꯕꯣ"꯫ ꯇꯁꯦꯡꯕꯒꯤꯗꯤ ꯊꯣꯏꯅꯨ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯜꯂꯤ꯫ ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯤꯊꯣꯛꯅꯤꯡꯗ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯃꯤ ꯈꯔꯗꯤ ꯂꯝꯕꯤꯗ ꯊꯣꯛꯅꯔꯛꯂꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅ ꯊꯣꯏꯅꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯃꯤ ꯑꯃꯗ, "ꯏꯕꯨꯡꯉꯣ, ꯆꯨꯍꯤ ꯂꯧꯒꯗ꯭ꯔꯣ?" ꯂꯧꯔꯔꯣꯏ ꯏꯟꯗꯣꯟ, ꯑꯉꯥꯡ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯤꯌꯦ, ꯍꯌꯦꯡ ꯅꯥꯕ ꯐꯔꯛꯑꯒ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯊꯣꯏꯅꯨ ꯌꯥꯔꯗꯤ ꯄꯤꯁꯜꯍꯧꯔꯒꯦ, ꯃꯥꯒꯤ ꯆꯨꯍꯤ ꯑꯁꯤꯗꯕꯨ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏ꯫ "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯧꯁꯤꯟꯈ꯭ꯔꯣ, ꯑꯗꯨꯝ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯄꯣꯠꯅꯤꯅꯦꯍꯦ꯫ ꯑꯉꯥꯡꯗꯣ ꯅꯥꯕ ꯐꯔꯛꯑꯀꯥꯟꯗ ꯍꯦꯛ ꯄꯤꯖꯧ꯫ ꯁꯦ, ꯀꯧꯇꯥ 3ꯁꯤꯗꯪ ꯂꯧꯁꯤꯁꯦ"꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ "ꯌꯥꯔꯅꯤꯌꯦ ꯏꯟꯗꯣꯟ, ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯆꯥꯕ ꯊꯣꯛꯂꯛꯄꯅꯤ, ꯁꯦꯜꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇꯦ, ꯑꯉꯥꯡꯁꯨ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯤ"꯫ ꯊꯣꯏꯅꯨ ꯇꯣꯝꯄꯣꯛꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯍꯩ ꯇꯣꯝꯄꯣꯛ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯕꯨ ꯑꯄꯤꯛꯄ ꯅꯆꯥ ꯂꯩ ꯂꯥꯛꯄ꯭ꯔꯣ?" ꯇꯣꯝꯄꯣꯛ ꯏꯌꯥ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯂꯩꯌꯦ ꯏꯟꯗꯣꯟ, ꯂꯩꯌꯦ, ꯌꯥꯝ ꯄꯤꯛꯂꯤꯕ ꯑꯃ ꯂꯩꯌꯦ"꯫ "ꯍꯩ, ꯇꯥꯅꯤꯡꯗꯦ ꯇꯣꯝꯄꯣꯛ, ꯅꯆꯥ ꯆꯥꯎꯄꯣꯛ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯅꯪ ꯂꯧꯔꯣꯏꯗꯣꯏ ꯇꯧꯔꯤꯅꯦꯕ꯫ ꯏꯟꯗꯣꯟꯗꯤꯅꯦ, ꯉꯥꯏꯍꯥꯛꯇꯪ ꯀꯣꯛꯇꯨ ꯃꯝꯃꯨꯔꯦ, ꯅꯪ ꯌꯥꯝꯅ ꯂꯧꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯝꯗꯅ ꯄꯤꯁꯜꯂꯝꯕ ꯇꯥꯔꯦꯗꯅ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯨꯍꯤ ꯀꯧꯇꯥ 3 ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯄꯣꯛꯇ ꯄꯤꯁꯜꯂꯛꯏ꯫ "ꯁꯦ, ꯁꯤ ꯂꯧꯁꯤꯜꯂꯨ, ꯏꯟꯗꯣꯟ ꯆꯠꯂꯦ, ꯋꯥꯠꯍꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯝꯇ ꯁꯤꯠꯅꯅꯕ ꯇꯧꯔꯨꯈꯤꯒꯦ"꯫ ꯇꯣꯝꯄꯣꯛ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯆꯨꯍꯤꯁꯤꯗꯤ ꯀꯅꯥꯅ ꯆꯥꯕꯤꯗꯣꯏꯅꯣ? ꯏꯄꯥ ꯏꯆꯥ ꯈꯛꯇ ꯂꯩꯕꯁꯤꯗ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ"꯫ "ꯑꯣ, ꯁꯦꯜꯒꯤꯕꯨꯅꯦ ꯍꯌꯦꯡꯂ ꯍꯣꯔꯦꯟꯂ ꯆꯨꯍꯤ ꯌꯣꯟꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯔ ꯀꯩꯅꯣꯝꯃ ꯂꯧꯔꯒꯦ꯫ ꯆꯥꯕꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯏꯕꯨꯡꯉꯣ, ꯌꯥꯝ ꯀꯨꯏꯅ ꯂꯤꯕ ꯌꯥꯕ ꯄꯣꯠꯅꯤ꯫ ꯏꯁꯨ ꯅꯨꯄꯤꯒ ꯑꯩꯒꯗꯅꯤ ꯂꯩꯔꯤꯁꯦ, ꯆꯌꯣꯜ ꯑꯃꯗꯅꯦ ꯆꯨꯍꯤ ꯀꯧꯇꯥ 3 ꯒꯥꯏꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣ"꯫ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ꯫ "ꯍꯥꯏꯔꯤꯁꯤꯕꯨ ꯏꯟꯗꯣꯟ, ꯏꯁꯨ ꯅꯨꯄꯤꯗꯨꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯣ? ꯀꯌꯥꯝ ꯆꯥꯎꯔꯒꯦ? ꯆꯝꯅ ꯍꯪꯕꯅꯤꯀꯣ"꯫ ꯊꯣꯏꯅꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯥꯍꯥꯌꯨ ꯇꯣꯝꯄꯣꯛ ꯏꯕꯨꯡꯉꯣ, ꯁꯦ, ꯁꯤꯅꯤꯁꯦ, ꯏꯁꯨ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯕꯨꯗꯤ ꯐꯥꯔꯦ ꯍꯥꯏꯕꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯅꯣꯡꯃꯇ ꯈꯟꯕ ꯅꯠꯇꯦ꯫ ꯀꯅꯥꯒꯤ ꯊꯪꯅꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯈ꯭ꯔꯦ, ꯑꯩꯒꯤ ꯏꯁꯨꯁꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯁꯤꯅ"꯫ ꯇꯣꯝꯄꯣꯛ ꯊꯣꯏꯅꯨꯒꯤ ꯊꯨꯝ ꯊꯥꯛꯆꯤꯟꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯌꯥꯔꯦ ꯏꯟꯗꯣꯟ, ꯀꯗꯥꯏ ꯄꯤꯔꯝꯃꯨ ꯆꯨꯍꯤꯗꯣ, ꯀꯧꯇꯥ ꯑꯃꯈꯛꯇ ꯄꯤꯔꯝꯃꯨ꯫ ꯁꯦꯜꯗꯤꯅꯦ ꯍꯣꯔꯦꯟ ꯏꯆꯥ ꯅꯨꯄꯥ ꯊꯤꯜꯍꯜꯂꯛꯑꯒꯦ, ꯅꯁꯨ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯍꯜꯂꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯈꯜꯍꯧꯏ꯫ "ꯍꯩꯁ, ꯃꯥꯒꯤꯗꯨ ꯏꯁꯨ ꯅꯨꯄꯤ ꯂꯩꯍꯜꯂꯝꯃꯨ ꯍꯥꯏꯕ? ꯍꯩꯁ, ꯋꯥꯈꯜ ꯑꯃꯅꯤ ꯃꯥꯒꯤꯗꯣ꯫ ꯅꯠꯇꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯁꯛ ꯃꯇꯧꯒ ꯐꯖꯖꯥꯠꯂꯅꯦ? ꯃꯁꯛ ꯃꯇꯧ ꯐꯖꯗꯅ ꯃꯔꯝꯒ ꯃꯣꯛꯂꯝꯂꯕꯗꯤ ꯐꯩ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯂꯤꯆꯩ ꯄꯤꯖꯔꯒ ꯊꯥꯈꯤꯒꯦ, ꯈꯪꯅꯤꯗꯅ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯅꯨꯗꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯈꯨꯠꯇ ꯆꯨꯍꯤ ꯍꯥꯞꯂꯤꯕ ꯈꯥꯎ ꯑꯗꯨ ꯌꯥꯟꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯥꯒꯤ ꯆꯨꯍꯤꯁꯤꯡ ꯑꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯩ ꯂꯦꯝꯕꯤ, ꯑꯕꯣꯛꯀꯤ ꯂꯦꯝꯕꯤ, ꯕꯦꯝꯃ, ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ, ꯑꯕꯣꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ"꯫ ꯂꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯕꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯀꯟꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯕꯣꯛꯇ ꯄꯤ꯫ "ꯑꯕꯣꯛ, ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ, ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯆꯥꯅꯅꯕ ꯇꯧꯔꯁꯤ, ꯑꯩ ꯂꯥꯝꯃꯦꯕ"꯫ ꯊꯣꯏꯅꯨ ꯃꯁꯨ ꯅꯨꯄꯤꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯣꯏ, ꯆꯥꯔꯁꯤ, ꯑꯕꯣꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ, ꯊꯥꯡꯗꯣꯔꯣ". "ꯍꯣꯏ ꯑꯕꯣꯛ, ꯑꯗꯨꯗꯤ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯤꯗꯨꯅ ꯊꯝꯂꯝꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯕꯣꯛꯀ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ "ꯑꯕꯣꯛꯀꯤ ꯂꯦꯝꯕꯤ, ꯑꯕꯣꯛ ꯋꯥ ꯑꯃꯇ ꯍꯪꯒꯦꯅ"꯫ ꯂꯦꯝꯕꯤ ꯆꯥꯛꯇꯨ ꯍꯨꯛꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ ꯕꯣ? ꯅꯪꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯅꯃꯥꯟꯅꯕꯒ ꯂꯩꯕ꯭ꯔꯅꯦ?
ꯂꯦꯝꯕꯤ ꯃꯕꯣꯛꯀꯤ ꯋꯥꯍꯪꯗꯨꯗ ꯃꯕꯣꯛꯇ ꯐꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯑꯕꯣꯛ? ꯑꯕꯣꯛꯅ ꯑꯗꯨꯃꯨꯛ ꯍꯪꯉꯛꯏꯗꯨꯅ? ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯍꯩ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ? ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯕꯣꯛꯁꯦ ꯁꯣꯟꯖꯤꯜꯂꯛꯑꯕꯅꯤ꯫ ꯈꯪꯅ ꯆꯥꯟꯅꯕ ꯅꯃꯥꯟꯅꯕ ꯇꯪ ꯇꯥꯕ ꯑꯃ ꯊꯝꯍꯧꯕ ꯑꯁꯤꯅ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯏꯁꯨ ꯏꯕꯦꯟꯒꯤꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤꯅꯤ ꯅꯪꯕꯣ꯫ ꯄꯪꯒꯅꯨꯅꯦ ꯂꯦꯝꯕꯤ ꯅꯪꯕꯣ꯫ ꯂꯦꯝꯕꯤ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ, ꯍꯣꯏꯁꯦ ꯑꯕꯣꯛ, ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯈꯤꯁꯤ, ꯍꯛꯆꯥꯡ ꯀꯜꯂꯒ ꯁꯨꯝ ꯂꯩꯅꯕ꯫ ꯊꯣꯏꯅꯨ ꯃꯁꯨꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯎ ꯆꯥꯎ, ꯑꯕꯣꯛꯇꯤꯅꯦ ꯀꯨꯏꯅ ꯂꯩꯈꯤꯅꯤꯗ, ꯏꯁꯨ ꯂꯨꯍꯣꯡꯕꯒ ꯌꯦꯡꯈꯤꯗꯣꯏꯅꯤ, ꯌꯥꯝ ꯋꯥꯠꯂꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯊꯣꯏꯅꯨ ꯄꯥꯈꯪꯗꯨꯗ ꯍꯪꯂꯛꯏ, ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯀꯅꯥ ꯍꯪꯕꯅꯣ? ꯑꯕꯣꯛ, ꯁꯤꯕꯨ ꯑꯕꯣꯛ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯁꯪꯒꯥꯏ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯊꯣꯏꯅꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯅꯣꯛꯃꯤ ꯍꯪꯉꯤ, ꯉꯥꯏꯈꯣꯅꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯕꯣꯛꯇꯨꯔꯣ? ꯄꯥꯈꯪ ꯃꯆꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯑꯧ ꯃꯥꯅꯦ ꯑꯕꯣꯛ, ꯑꯩꯈꯣꯏ ꯄꯥꯕꯅ ꯆꯨꯍꯤꯒꯤ ꯁꯦꯜ ꯄꯤꯔꯨꯆꯣꯅ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯅꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯏꯃꯥꯏꯄꯦꯝꯃ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯣꯏꯕꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯂꯩꯔꯔꯣꯏ꯫ ꯃꯤꯀꯧ ꯃꯤꯔꯝꯅ ꯐꯖꯔꯤꯕ ꯁꯑꯣꯡꯗꯒꯤ ꯁꯕꯥꯟꯗꯒꯤ ꯏꯁꯨ ꯅꯨꯄꯤ ꯀꯧꯊꯣꯛꯑꯒ ꯃꯁꯛ ꯑꯝꯇ ꯈꯪꯅꯍꯟꯅꯅꯕ ꯇꯧꯒꯦ꯫ ꯊꯣꯏꯅꯨ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ, ꯏꯁꯨꯗꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ, ꯅꯆꯥꯅꯨꯄꯤꯗꯅꯦ ꯆꯥ ꯂꯣꯜꯍꯜꯂꯛꯀꯦ, ꯊꯛꯈꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ ꯊꯣꯏꯅꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯇꯥꯅꯅꯕ ꯀꯧꯏ, ꯂꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯣꯏ ꯈꯨꯔꯥ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯏꯅꯦ, ꯆꯥ ꯑꯍꯥꯎꯕ ꯑꯝꯇ ꯂꯣꯜꯂꯛꯑꯣ, ꯊꯨꯔꯣ꯫ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯑꯧ ꯍꯣꯏ ꯑꯕꯣꯛ꯫ ꯊꯣꯏꯅꯨ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ? ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯦ? ꯊꯧꯕ ꯀꯧꯖꯩ꯫ ꯌꯥꯔꯅꯤ ꯑꯕꯣꯛ꯫ ꯆꯥꯗꯣ ꯌꯥꯔꯅꯤ, ꯆꯍꯤꯕꯨꯗꯤ 25 ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯊꯣꯏꯅꯨ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯍꯥ, ꯏꯁꯨꯗꯤ ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯈ꯭ꯔꯦ, ꯆꯍꯤꯗꯨꯗꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯒꯨꯝꯕꯅꯤ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯗꯒꯤ 4ꯗꯅꯤ ꯍꯜꯂꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯊꯟꯇ ꯋꯥꯈꯜ ꯑꯃꯗꯅꯤ ꯅꯣꯛꯂꯤꯕ, ꯊꯧꯕꯁꯨ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯣꯛꯄ ꯌꯥꯎꯁꯤꯜꯂꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯍꯪꯗ꯭ꯔꯤꯅꯦꯍꯦ ꯑꯕꯣꯛꯇꯤ, ꯅꯠꯇꯦ ꯅꯣꯏꯒꯤꯗꯤ ꯀꯔꯤ ꯌꯦꯛꯅꯣ? ꯑꯉꯣꯝꯅꯦ ꯑꯕꯣꯛ꯫ ꯊꯣꯏꯅꯨ ꯍꯟꯗꯛꯃꯨꯛꯁꯨ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯈꯠꯂꯛꯏ, ꯀꯔꯤ ꯑꯉꯣꯝꯅꯦꯕ? ꯏꯁ, ꯆꯞ ꯍꯦꯛ ꯆꯥꯟꯅꯔꯦꯗꯀꯣ꯫ ꯊꯧꯕꯁꯨ ꯑꯗꯨꯝ ꯅꯣꯛꯂꯤ, ꯆꯥꯟꯅꯕ꯭ꯔꯣ ꯑꯕꯣꯛ? ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯐꯝꯂꯤꯉꯩꯗ ꯂꯦꯝꯕꯤꯁꯨ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯊꯣꯏꯅꯨ ꯃꯁꯨ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯁꯦ, ꯅꯕꯨꯡꯁꯤꯗ ꯍꯥꯟꯅ ꯄꯤꯌꯨ, ꯅꯣꯏ ꯈꯨꯔꯥ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤꯅꯦꯍꯦ꯫ ꯂꯦꯝꯕꯤ ꯊꯧꯕꯗ ꯆꯥꯗꯣ ꯑꯃ ꯄꯤ꯫ ꯊꯧꯕ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ, ꯅꯨꯄꯥꯗꯨ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯥꯗꯨꯁꯨ ꯂꯧꯁꯤꯟꯕ ꯇꯧꯗꯦ, ꯃꯈꯨꯠꯅ ꯄꯥꯏꯕꯇꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯔꯥꯡ ꯐꯕꯤ ꯃꯕꯣꯛ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯊꯧꯕ, ꯌꯥꯔꯦ, ꯆꯥꯗꯣ ꯄꯥꯏꯁꯤꯜꯂꯨ꯫ ꯀꯗꯥꯏ? ꯑꯕꯣꯛꯀꯤꯗꯤ ꯀꯗꯥꯏꯅꯣ ꯂꯦꯝꯕꯤ? ꯊꯧꯕ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯆꯥ ꯑꯗꯨ ꯐꯠ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯣꯛꯇ ꯌꯥꯗꯒꯨꯝꯅ ꯅꯣꯛꯂꯒ ꯆꯥꯗꯨ ꯑꯃꯨꯔꯛ ꯆꯤꯡꯏ꯫ ꯂꯦꯝꯕꯤ ꯃꯕꯣꯛꯇ ꯆꯥꯗꯨ ꯄꯤꯔꯒ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯧꯕ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥ ꯌꯥꯝ ꯍꯥꯎꯏ꯫ ꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯣ꯫ ꯊꯧꯕ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ, ꯑꯕꯣꯛ, ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯌꯥꯔꯦꯗ, ꯂꯨꯄꯥ 2 ꯍꯦꯛ ꯄꯤꯔꯝꯃꯨ, ꯑꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯈꯜꯂꯒ ꯂꯧꯕꯤꯔꯔꯣꯏꯒꯦ꯫ ꯍꯣꯏ ꯑꯕꯣꯛ, ꯁꯤꯗ ꯂꯩꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯊꯧꯕ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯊꯝꯂꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯇꯣꯡꯁꯤꯟꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯗꯒꯤꯗꯤ ꯆꯨꯍꯤ ꯅꯨꯡꯇꯤꯒꯤ ꯂꯧꯔꯗꯣꯏꯅꯤꯀꯣ ꯑꯕꯣꯛ, ꯑꯩ ꯆꯠꯂꯒꯦ꯫ ꯊꯧꯕ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯃꯤ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨꯅ ꯎꯍꯧꯏ꯫ ꯂꯦꯝꯕꯤ ꯊꯧꯕꯅ ꯊꯣꯛꯈꯤꯕꯗꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯊꯣꯏꯅꯨ ꯃꯥꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ, ꯑꯕꯣꯛ ꯏꯪꯈꯣꯜꯗꯅꯦ ꯄꯣꯠꯆꯩ ꯊꯥꯔꯝꯃꯤꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦꯍꯦ, ꯑꯕꯣꯛꯅ ꯌꯥꯏ꯫ ꯑꯁ, ꯌꯥꯔꯦ ꯑꯕꯣꯛ, ꯋꯥꯊꯤꯗ ꯉꯥꯡꯗꯅ ꯂꯩ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡꯒꯤ ꯆꯨꯍꯤ ꯂꯣꯟꯅꯅꯕ ꯁꯦꯝ ꯁꯥꯔꯨꯔꯁꯦ, ꯏꯪꯈꯣꯜꯒꯤ ꯊꯕꯛꯇꯣ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯃꯍꯧꯁꯥꯒꯨꯝ ꯆꯨꯍꯤ ꯌꯣꯟꯕ ꯆꯠꯂꯤ꯫ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯦꯛ ꯈꯨꯂꯥꯡꯈꯥ ꯀꯧꯏ ꯊꯣꯏꯅꯨꯗꯣ꯫ ꯌꯨꯝ ꯑꯃꯗꯅꯤ ꯃꯥꯅ ꯐꯝꯂꯤꯕꯗꯣ꯫ ꯊꯣꯏꯅꯨꯅ, ꯏꯕꯦꯝꯃ, ꯃꯁꯥ ꯅꯥꯟꯈ꯭ꯔꯕ
ꯃꯁꯤ ꯆꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯑꯉꯥꯡꯗꯣ ꯅꯥꯔꯦ ꯍꯥꯎꯇꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯍꯦꯛ ꯇꯥꯔꯣꯏ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯏꯕꯦꯝꯃ ꯁꯦ ꯀꯧꯇꯥ ꯀꯌꯥ ꯂꯧꯍꯧꯒꯦ ꯍꯥꯏꯔꯤꯅꯣ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯅꯣꯛꯂꯗꯨꯅ ꯏꯟꯗꯣꯟꯒꯤ ꯆꯨꯍꯤ ꯈꯨꯌꯣꯟꯁꯤꯗꯤ ꯌꯨꯝꯊꯣꯡ 5 ꯁꯨꯅ ꯂꯥꯜꯂꯣꯏꯕꯣ ꯇꯥꯞ ꯍꯦꯛꯇ ꯂꯧꯅꯕꯗ ꯂꯣꯏꯈꯤꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯃꯤ ꯊꯣꯏꯅꯨꯁꯨ ꯅꯣꯛꯇꯨꯅ ꯁꯤꯗꯕꯨ ꯁꯤꯠꯅꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯃꯧ ꯃꯆꯥ ꯅꯪꯕꯨ ꯑꯗꯣ ꯁꯦ ꯁꯠ ꯂꯧꯍꯧꯔꯣ ꯏꯟꯗꯣꯟꯁꯨꯅꯦ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯟꯗꯣꯟ ꯌꯥꯝꯅ ꯂꯧꯁꯤꯟꯕꯗꯤ ꯉꯝꯃꯣꯏꯌꯦ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯂꯧꯒꯦ ꯀꯧꯇꯥ 3ꯗꯪ ꯂꯧꯍꯧꯔꯒꯦ ꯊꯣꯏꯅꯨ ꯀꯧꯇꯥ 3 ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯃꯧ ꯑꯗꯨꯗ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯏꯟꯗꯣꯟ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯂꯨꯄꯥ 6ꯇꯅꯤ ꯁꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯁꯨ ꯂꯩꯖꯍꯧꯔꯒꯦ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯕꯤꯔꯣ ꯏꯟꯗꯣꯟ ꯊꯣꯏꯅꯨ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗꯅꯤ ꯊꯣꯏꯅꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯍꯥꯏ ꯇꯣꯝꯄꯣꯛ ꯏꯟꯗꯣꯟ ꯆꯨꯍꯤ ꯄꯨꯔꯛꯏꯅꯦ ꯊꯣꯔꯛꯎ ꯂꯥꯎꯅꯦꯍꯦ ꯇꯣꯝꯄꯣꯛ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯟꯗꯣꯟ ꯉꯔꯥꯡꯇ ꯂꯧꯍꯧꯕꯗ ꯉꯥꯏꯔꯤ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯧꯒꯦ ꯉꯔꯥꯡꯒꯤꯒ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯏꯍꯦ ꯀꯅꯥꯅ ꯈꯪꯅꯦꯒꯦ ꯏꯟꯗꯣꯟꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯆꯨꯍꯤꯗꯨꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯏꯃꯨꯡꯗꯒ ꯂꯩꯔꯕꯨꯗꯤ ꯍꯜꯂꯒꯦ ꯏꯟꯗꯣꯟ ꯊꯧꯕ ꯐꯤꯡꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯏꯅꯨꯕꯨ ꯀꯧꯏ ꯏꯕꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯅꯤ ꯉꯔꯥꯡꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯆꯨꯍꯤꯗꯤ ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤ ꯀꯅꯥꯅ ꯆꯥꯕꯗ ꯂꯣꯏꯔꯤꯕ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯍꯪꯉꯤ ꯑꯣꯟꯊꯣꯛꯅ ꯀꯩꯅꯣ ꯈꯪꯗꯦ ꯊꯣꯏꯅꯨ ꯅꯣꯛꯂꯗꯨꯅ ꯀꯌꯥꯝ ꯂꯧꯍꯧꯒꯦ ꯍꯥꯏꯔꯤꯅꯣꯅꯦ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯟꯗꯣꯟ ꯆꯨꯍꯤꯁꯦ ꯂꯦꯝꯕꯤꯒ ꯑꯕꯣꯛꯀꯅ ꯂꯣꯜꯂꯤꯔꯣ ꯃꯥꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯜꯂꯤꯅꯤ ꯑꯗꯨꯗꯤ ꯀꯧꯇꯥ 3 ꯄꯤꯕꯤꯔꯝꯃꯣ ꯄꯤꯊꯣꯛꯀꯦ ꯏꯁꯨꯅ ꯍꯥꯏꯔꯗꯕꯨ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯂꯦꯝꯕꯤ ꯍꯥꯏꯗꯤ ꯑꯁ ꯄꯥꯕ ꯌꯥꯝ ꯍꯪꯉꯤꯗ ꯊꯣꯏꯅꯨ ꯅꯣꯛꯂꯒ ꯅꯄꯥꯅ ꯈꯪꯗꯗꯅ ꯍꯪꯉꯤ ꯑꯣꯏꯔꯤꯅꯤꯅꯦꯍꯦ ꯑꯣ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯅꯦ ꯉꯔꯥꯡ ꯏꯟꯗꯣꯟꯅ ꯋꯥꯔꯤ ꯇꯧꯔꯝꯕꯗꯣ ꯍꯥ ꯏꯟꯗꯣꯟ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯀꯣꯏꯔꯛꯀꯦ ꯆꯥ ꯃꯍꯥꯎ ꯌꯦꯡꯕ ꯂꯥꯛꯀꯦ ꯊꯣꯏꯅꯨ ꯍꯦꯟꯅ ꯅꯣꯛꯇꯨꯅ ꯂꯥꯛꯑꯣ ꯅꯄꯥꯅ ꯆꯥ ꯍꯦꯛ ꯍꯧꯅꯔꯒ ꯂꯥꯛꯑꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯆꯨꯍꯤꯗꯣ ꯂꯨꯄꯥ 6ꯇꯅꯤ ꯊꯧꯕ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦꯕꯣꯛ ꯁꯤꯗ ꯂꯩꯔꯦ ꯊꯣꯏꯅꯨ ꯁꯦꯜꯗꯨ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯄꯥꯅ ꯆꯥ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯃꯄꯥ ꯃꯆꯥꯗꯨ ꯌꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯥꯗ ꯆꯤꯡꯅꯅ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ ꯍꯥꯏ ꯏꯄꯥꯒꯤ ꯊꯧꯕ ꯀꯩꯅꯣ ꯅꯣꯏꯒꯤꯁꯤꯕꯨ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯕ ꯃꯥꯟꯈ꯭ꯔꯦꯗ ꯏꯄꯥꯁꯦ ꯊꯧꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗꯩ ꯋꯥꯔꯤꯅꯣꯗ ꯄꯥꯕ ꯑꯕꯣꯛ ꯊꯣꯏꯅꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯅꯤ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯍꯌꯦꯡꯗꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯦꯡꯉꯨꯕ ꯇꯥꯔꯦ ꯌꯥꯍꯧ ꯉꯟꯅ ꯊꯧꯕ ꯃꯄꯥꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯀꯩꯒꯤ ꯄꯥꯕꯗꯤ ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯥꯗ ꯂꯛꯅꯔꯛꯏ ꯑꯩꯁꯨ ꯆꯨꯍꯤ ꯂꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯔꯅꯤ ꯄꯥꯕ ꯑꯩ ꯑꯗꯨꯝ ꯂꯧꯖꯒꯦ ꯄꯥꯕ ꯆꯠꯂꯨꯅꯨ ꯄꯛꯇꯕ ꯋꯥ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯆꯠꯂꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯧꯕ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯍꯥꯏ ꯌꯥꯔꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯁꯤ ꯂꯥꯎ ꯊꯣꯡꯕꯤꯅꯕ ꯏꯄꯥ ꯏꯆꯥ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯂꯦꯞꯇꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯅꯨ ꯂꯥꯎ ꯊꯧꯕ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯐꯤ ꯀꯥꯝꯂꯗꯨꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯩꯁꯥꯕꯤ ꯃꯆꯥ 2-3 ꯆꯪꯉꯛꯇꯨꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯔꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃꯃꯝꯁꯨ ꯄꯥꯏ ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯪꯕꯤꯅ ꯂꯦꯝꯕꯤ ꯏꯁꯤꯡ ꯁꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯅ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯏꯁꯨꯁꯥ ꯅꯣꯏ ꯂꯥꯛꯑꯕ꯭ꯔꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗꯅꯦ ꯊꯕꯛ ꯇꯧꯔꯝꯈꯤꯅꯤ ꯆꯪꯉꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯪꯕꯤꯅ ꯂꯦꯝꯕꯤꯕꯨ ꯀꯧꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯁꯤꯔꯕꯥꯃꯦ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯛꯏ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯔꯦ ꯏꯕꯦꯝꯃ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯪꯒꯥꯝ ꯆꯥꯝꯃꯨꯕꯅꯤ ꯑꯗꯨꯒꯤ ꯇꯥꯗ꯭ꯔꯤꯅꯦ ꯂꯥꯎ ꯆꯠꯂꯁꯦ ꯏꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯁꯨꯡꯁꯪ ꯍꯦꯛ ꯁꯪꯗꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ
ꯈꯨꯜꯒꯤ ꯄꯥꯈꯪ ꯈꯔꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯏꯔꯨꯖꯕ ꯂꯣꯏꯁꯤꯟꯅꯔꯛꯄ ꯃꯇꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯂꯛꯅꯔꯛꯏ꯫ ꯇꯥ ꯊꯧꯕꯥ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯔꯨ ꯂꯨꯖꯕꯁꯦ ꯍꯅꯨꯕꯤ ꯐꯪꯉꯦ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯊꯧꯕ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯝꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯆꯤꯟ ꯑꯅꯤ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯀꯨꯞꯇꯕ ꯃꯈꯩ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯪꯕ ꯊꯧꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯑꯃꯨꯛ ꯅꯃꯤꯠꯀ ꯀꯨꯞꯇꯒꯩ ꯇꯧꯔꯤꯗꯨꯅ? ꯊꯧꯕ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯝ ꯇꯧꯗꯦꯗ꯫ ꯁꯣꯝꯗꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯧꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯦꯝꯕꯤꯗ ꯌꯦꯡꯂꯗꯨꯅ ꯂꯣꯏꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯁꯪꯕꯤꯅ ꯍꯩꯁ, ꯃꯤꯠꯌꯦꯡꯁꯦ ꯌꯥꯗꯦꯗ, ꯑꯩꯈꯣꯏ ꯏꯇꯥ ꯂꯦꯝꯕꯤ ꯁꯅꯥꯁꯤꯗ ꯍꯦꯛꯇ ꯍꯨꯠꯆꯤꯟꯗꯅ ꯌꯦꯡꯉꯩꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯂꯦꯝꯕꯤ ꯑꯁꯪꯕꯤꯗ ꯏꯀꯥꯏꯅ ꯈꯨꯖꯤꯟ ꯁꯤꯛꯇꯨꯅ ꯑꯁꯪꯕꯤ ꯅꯪꯁꯤꯃ ꯊꯧꯕ ꯃꯥꯂꯪꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ, ꯃꯤ ꯏꯁꯤꯡ ꯁꯣꯛꯇꯣꯏꯁꯦ ꯑꯩꯈꯣꯏ ꯂꯩꯔꯗꯤ ꯍꯩꯅꯔꯔꯣꯏ꯫ ꯃꯥꯂꯪꯕ ꯊꯧꯕꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨꯕ ꯀꯔꯝꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ? ꯊꯧꯕ ꯂꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯂꯪꯕꯗ ꯆꯤꯔꯣꯜ ꯇꯧꯏ꯫ ꯐꯅꯦꯛ ꯍꯤꯒꯣꯛ ꯃꯆꯨ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯑꯃꯨꯕ ꯂꯤꯠꯄ ꯃꯁꯝ ꯁꯥꯡꯕꯤꯁꯦ, ꯂꯦꯝꯕꯤꯅꯦꯃꯤ꯫ ꯑꯣ, ꯑꯩꯒ ꯐꯥꯡ ꯐꯥꯎꯗꯤ ꯐꯥꯡꯖꯤꯟꯅꯗ꯭ꯔꯦꯗꯅ꯫ ꯊꯧꯕ ꯃꯥꯂꯪꯕꯗ ꯈꯨꯅꯤꯡꯅ ꯁꯨꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯊꯧꯕ ꯂꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯥꯂꯪꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯁꯪꯕꯤꯗ ꯀꯥꯔꯟ ꯇꯥꯍꯧꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯑꯁꯪꯕꯤ, ꯅꯪ ꯇꯥ ꯃꯥꯂꯪꯕ ꯀꯥꯔꯒꯦꯍꯦ, ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯈꯟꯕ ꯐꯕꯅꯤꯀꯣ ꯅꯪꯁꯨ꯫ ꯃꯤꯗꯤ ꯑꯃꯨꯛ ꯌꯦꯡꯅꯕꯗ ꯈꯪꯅꯔꯤꯁꯦ ꯈꯪꯉꯕ? ꯑꯁꯪꯕꯤ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯇꯥ ꯃꯥꯂꯪꯕꯁꯤꯃ, ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯡꯒꯥ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯀꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯅꯤ, ꯐꯅ ꯃꯉꯜꯂꯤ꯫ ꯂꯦꯝꯕꯤ ꯂꯝ ꯑꯗꯨ ꯁꯤꯠ ꯁꯦꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯅꯅꯕꯒꯤ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯝ ꯑꯗꯨꯁꯨ ꯏꯆꯣꯠ ꯆꯣꯠꯇꯨꯅ ꯎꯏ꯫ ꯆꯥꯏꯊꯔꯨꯕ ꯀꯨꯏꯗꯕꯅꯔ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄꯅꯤ꯫ ꯁꯨꯃꯥꯡꯗ ꯃꯄꯥ ꯃꯆꯥ ꯆꯪꯉꯛꯄꯗꯨ ꯎꯔꯦ꯫ ꯂꯦꯝꯕꯤ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯏꯃꯨꯡꯗ꯫ ꯇꯣꯝꯄꯣꯛ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯧ ꯅꯨꯄꯤꯁꯤꯕꯨ ꯀꯣꯛꯇ ꯕꯦꯔꯥ ꯈꯔ ꯂꯩꯕ꯭ꯔꯣ? ꯀꯩꯅꯣ ꯄꯥꯕ, ꯃꯤ ꯏꯀꯥꯏꯗꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯏꯄꯥ ꯏꯆꯥꯅ ꯇꯧꯔꯤꯁꯤꯗꯤ ꯀꯣꯛꯇ ꯑꯩꯌꯣ ꯇꯧꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯃꯤ ꯃꯌꯨꯝꯁꯤꯗ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯥꯛꯁꯜꯂꯦ ꯑꯗꯨꯒ ꯕꯦꯔꯥꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯆꯥꯅꯨꯄꯥꯗ ꯄꯩꯅ ꯌꯦꯡꯂꯗꯨꯅ ꯍꯧꯔꯦ, ꯍꯧꯖꯤꯛꯇꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯣꯔꯥꯗ ꯐꯝꯕ ꯍꯧꯔꯦ꯫ ꯊꯧꯕꯁꯨ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯩꯅꯣꯃꯦ ꯄꯥꯕ, ꯅꯣꯡꯇꯐꯥꯎ ꯀꯧꯅꯗ꯭ꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯣꯔꯥꯗ ꯐꯝꯕꯅꯣ ꯑꯩꯕꯣ? ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯈꯪꯉꯦ ꯏꯕꯨꯡꯉꯣ꯫ ꯑꯅꯤꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯒ ꯂꯩ꯫ ꯊꯣꯏꯅꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯀꯧꯔꯛꯏ꯫ ꯍꯩꯃꯥ, ꯍꯥꯏ ꯇꯣꯝꯄꯣꯛ, ꯅꯄꯥ ꯅꯆꯥꯗꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯦꯡꯊꯣꯔꯛꯑꯦꯗꯅ꯫ ꯇꯣꯝꯄꯣꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯏꯟꯗꯣꯟ꯫ ꯊꯧꯕꯁꯨ ꯏꯀꯥꯏ ꯏꯀꯥꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯉꯤ꯫ ꯊꯣꯏꯅꯨ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ꯫ ꯅꯄꯥ ꯅꯆꯥꯅ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯏꯃꯤ? ꯑꯅꯤꯗꯨꯁꯨ ꯌꯨꯝꯕꯨꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯃꯈꯣꯡ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯗꯥꯔꯤ ꯀꯥꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯐꯤꯗꯥ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯐꯝꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯍꯔꯥꯎꯅ ꯍꯥꯏ ꯇꯣꯝꯄꯣꯛ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯄꯥ ꯅꯆꯥ ꯍꯧꯅꯗꯅ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ? ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯗꯨꯒꯤꯔꯣ? ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯏꯟꯗꯣꯟꯁꯦ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯉꯤꯕꯣ? ꯊꯣꯏꯅꯨꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯉꯥꯡꯗꯗꯤ ꯀꯩꯅꯣꯅꯦ ꯇꯣꯝꯄꯣꯛ ꯏꯕꯨꯡꯉꯣ? ꯏꯁꯨ ꯋꯥꯈꯜ ꯇꯥꯕꯤ, ꯐꯖꯕꯤ ꯂꯩꯕ ꯍꯥꯏꯕꯁꯦ ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯅꯪꯕꯣ꯫ ꯉꯥꯡꯅꯔꯤꯕꯗꯨ ꯂꯦꯝꯕꯤ ꯇꯥꯔ ꯃꯥꯜꯂꯦ ꯏꯃꯨꯡꯗꯒꯤ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯕꯣ, ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ? ꯊꯣꯏꯅꯨ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯟꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯇꯥꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯏꯍꯦ, ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯕꯣ꯫ ꯅꯪꯗꯨꯝꯅꯦ ꯆꯥ ꯂꯣꯜꯂꯤꯕꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯛꯎꯁꯦ꯫ ꯊꯣꯏꯅꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯁꯨ ꯅꯨꯄꯤꯁꯦ ꯐꯈ꯭ꯔꯕ, ꯃꯥꯒꯤ ꯃꯃꯥꯡꯗꯅꯦ ꯃꯁꯥꯁꯦ
ꯊꯥꯒꯠꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯃꯤ ꯇꯧꯔꯤꯁꯦ ꯏꯟꯗꯣꯟ ꯆꯥ ꯃꯍꯥꯎ ꯌꯦꯡꯂꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯁꯤ ꯊꯧꯕ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟꯅ ꯈꯨꯖꯤꯟ ꯁꯤꯛꯇꯨꯅ ꯆꯤꯔꯣꯜ ꯇꯧꯏ ꯀꯩꯅꯣ ꯄꯥꯕ ꯉꯥꯎꯔꯕꯣ ꯕꯦꯔꯥꯅꯤ ꯅꯪꯁꯦ ꯍꯩ ꯇꯨꯃꯤꯟ ꯂꯩ ꯅꯪ ꯈꯪꯄꯣꯠꯇꯦ ꯇꯥꯅꯤꯡꯗ꯭ꯔꯒ ꯆꯠꯂꯝꯃꯣ ꯑꯩꯗꯤꯅꯦ ꯆꯥꯛꯀ ꯆꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤꯗꯧꯔꯤ ꯊꯧꯕ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯆꯥ ꯑꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯊꯣꯏꯅꯨ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯃꯥ ꯅꯀꯨꯕꯣꯛ ꯅꯠꯇꯦ ꯏꯍꯦ ꯁꯣꯏꯔꯤꯅꯤꯅꯦꯍꯦ ꯈꯨꯔꯥ ꯇꯣꯝꯄꯣꯛꯇ ꯍꯥꯟꯅ ꯄꯤꯌꯨ ꯂꯦꯝꯕꯤ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯑꯕꯣꯛ ꯕꯦꯔꯥꯅꯤꯍꯦ ꯅꯪꯁꯦ ꯆꯥ ꯄꯥꯏꯕꯤꯌꯨ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯨ ꯄꯤ ꯂꯦꯝꯕꯤ ꯊꯧꯕꯗꯁꯨ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯅꯝꯍꯥꯏ ꯇꯧꯗꯨꯅ ꯀꯧꯏ ꯁꯤ ꯆꯥꯁꯤꯗ ꯂꯩꯔꯦ ꯊꯧꯕꯁꯨ ꯂꯦꯝꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯥꯗꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯧꯏ ꯃꯤꯀꯨꯞ ꯑꯃꯅꯤ ꯃꯤꯆꯥꯟꯅꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯏꯔꯥꯡ ꯐꯕ ꯃꯕꯣꯛꯀ ꯊꯧꯕꯒꯤ ꯃꯄꯥꯒꯗꯤ ꯃꯤꯆꯤ ꯈꯠꯅꯗꯨꯅ ꯅꯣꯛꯏ ꯊꯣꯏꯅꯨ ꯈꯧꯗꯦꯝ ꯁꯟꯅꯗꯨꯅ ꯑꯕꯣꯛꯀꯤ ꯂꯦꯝꯕꯤꯌꯥ ꯆꯥ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯑꯔꯣꯏꯗ꯭ꯔꯅꯤ ꯅꯪꯕꯣ ꯂꯦꯝꯕꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯍꯌꯥꯏ ꯑꯃꯨꯟꯕꯗꯨ ꯃꯉꯥꯏꯔꯦ ꯃꯕꯣꯛꯇꯁꯨ ꯆꯥꯗꯨ ꯄꯤꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯂꯦꯝꯕꯤꯕꯨ ꯈꯪꯀꯧ ꯀꯧꯔꯛꯏ ꯍꯥꯏ ꯂꯦꯝꯕꯤ ꯉꯥꯏꯈꯣꯅꯦꯍꯦ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯏꯆꯥ ꯅꯨꯄꯥꯁꯤꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯨꯆꯣ ꯑꯩ ꯅꯕꯣꯛꯀꯅꯦ ꯋꯥꯔꯤ ꯑꯔꯨꯕ ꯑꯝꯇ ꯁꯥꯟꯅꯍꯧꯒꯦ ꯂꯦꯝꯕꯤ ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯊꯣꯏꯅꯨꯁꯨ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯁꯤꯜꯂꯛꯏ ꯆꯠꯂꯣ ꯆꯠꯂꯣ ꯀꯩꯗꯧꯋꯦꯒꯦ ꯅꯕꯨꯡꯒ ꯆꯠꯄꯕꯣ ꯅꯣꯏ ꯈꯨꯔꯥ ꯇꯣꯝꯄꯣꯛꯀ ꯑꯕꯣꯛꯀ ꯋꯥꯔꯤ ꯑꯃ ꯁꯥꯍꯧꯒꯦ ꯏꯕꯨꯡꯉꯣ ꯊꯧꯕ ꯅꯆꯥꯅꯨꯄꯤꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯨꯔꯣ ꯆꯠꯂꯣ ꯊꯧꯕ ꯃꯉꯣꯟꯗꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯃꯃꯥꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩ ꯇꯣꯝꯄꯣꯛ ꯂꯦꯝꯕꯤꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯦꯝꯃ ꯅꯕꯨꯡꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯃꯥ ꯍꯥꯟꯅ ꯆꯠꯇꯧꯒꯤ ꯃꯈꯣꯡꯁꯦ ꯊꯥꯡꯒꯠꯇꯅ ꯂꯩꯔꯦ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯃꯥꯗꯤꯅꯦ ꯂꯩꯀꯥꯏꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯈꯪꯉꯝꯃꯣꯏꯅꯦ ꯊꯧꯕ ꯃꯄꯥꯒꯤ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯤꯛꯁꯤꯟꯅꯗꯨꯅ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯑꯁ ꯕꯥꯕꯥ ꯅꯪꯁꯦ ꯌꯥꯝ ꯉꯥꯡꯉꯤꯕꯣ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤꯗꯨ ꯅꯣꯛꯄ ꯈꯥꯡꯂꯗꯨꯅ ꯒꯝ ꯒꯝ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯧꯕꯕꯨ ꯀꯧꯔꯝꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯅꯨꯄꯤ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯟꯅꯈ꯭ꯔꯦ ꯃꯥꯁꯨ ꯁꯣꯝꯗꯅ ꯑꯍꯜ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯋꯥꯔꯤ ꯍꯧꯔꯛꯏ ꯊꯣꯏꯅꯨꯅ ꯏꯇꯞ ꯇꯞꯊꯅ ꯇꯣꯝꯄꯣ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯏꯟꯗꯣꯟꯗꯤ ꯆꯍꯤ ꯌꯥꯝꯂꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯕꯤ ꯏꯁꯨꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯒꯤꯗꯤ ꯏꯟꯗꯣꯟ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯃꯊꯟꯇꯅꯤ ꯃꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯅꯤ ꯈꯪꯗꯦꯗ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯁꯛꯆꯨ ꯈꯪꯗꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯨꯟꯅ ꯈꯪꯗꯕ ꯃꯤꯗꯁꯨ ꯏꯁꯨꯕꯨ ꯊꯥꯖꯅꯤꯡꯗꯦ ꯍꯌꯦꯡ ꯀꯅꯥꯅ ꯈꯪꯅꯤ ꯄꯣ ꯄꯥꯡ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯏꯁꯨꯕꯨ ꯑꯣꯠꯄꯤꯔꯕꯗꯤ ꯑꯩꯗꯤ ꯁꯤꯈꯤꯅꯤ ꯏꯁꯨꯗꯅꯤ ꯋꯥꯍꯧꯒꯗꯧꯔꯤꯕ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯏꯟꯗꯣꯟ ꯑꯗꯨꯒꯤꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯑꯇꯣꯞꯄ ꯁꯛꯁꯨ ꯈꯪꯗꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯗ ꯇꯥꯈꯤꯗꯅꯕ ꯑꯩ ꯍꯦꯛꯇ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯄꯨꯗꯨꯅ ꯊꯣꯏꯅꯨ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯅꯪꯅꯕꯨ ꯍꯦꯟꯅ ꯀꯤꯈ꯭ꯔꯦꯗ ꯃꯕꯣꯛꯁꯨ ꯁꯤꯈ꯭ꯔꯦ ꯑꯩꯒ ꯏꯆꯥ ꯅꯨꯄꯥꯒꯅ ꯑꯣꯠꯄꯗ ꯀꯩꯁꯨ ꯕꯦꯔꯥ ꯂꯩꯔꯔꯣꯏ ꯀꯥꯏꯅ ꯈꯜꯂꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯩꯗꯤ ꯏꯍꯦ ꯀꯔꯤꯅꯣ ꯏꯟꯗꯣꯟ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯗꯧꯅ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯀꯥꯏꯗꯕ ꯚꯛꯇꯤ ꯑꯃꯇ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯍꯦꯛꯇ ꯄꯥꯛꯊꯔꯛꯏ ꯊꯣꯏꯅꯨꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯏꯄꯥ ꯄꯥꯈꯠꯅ ꯇꯣꯝꯄꯣꯛꯄꯨ ꯆꯤꯡꯈꯠꯂꯤ ꯏꯍꯦ ꯇꯧꯍꯩꯗꯦ ꯍꯧꯒꯠꯂꯨꯁꯦ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯐꯤꯗꯥ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯟꯗꯣꯟ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯍꯨꯜꯁꯨ ꯃꯄꯥ ꯑꯩꯅ ꯈꯪꯖꯔꯦ ꯏꯃꯧ ꯑꯣꯏꯒꯗꯕꯤ ꯃꯥꯕꯨꯁꯨ ꯃꯀꯨ ꯑꯩꯅ ꯄꯥꯝꯖꯔꯦ ꯁꯤꯗ ꯋꯥꯠꯂꯤꯕꯁꯦ ꯏꯟꯗꯣꯟꯒ ꯏꯃꯧ ꯂꯦꯝꯕꯤꯒꯒꯤ ꯋꯥꯗ ꯉꯥꯏ ꯊꯣꯏꯅꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯗꯨꯅ ꯈꯨꯝꯂꯛꯏ ꯇꯣꯝꯄꯣ ꯏꯟꯗꯣꯟꯗꯤ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ ꯑꯩꯅꯁꯨ ꯌꯥꯅꯤ ꯅꯛꯅ ꯁꯨꯝ ꯏꯁꯨꯅ ꯏꯅꯥꯛꯇꯒꯤ ꯄꯪꯂꯥꯞ ꯂꯥꯞꯊꯣꯛꯇꯅ ꯂꯩꯕꯁꯤꯅ ꯃꯕꯣꯛ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣ ꯏꯟꯗꯣꯟꯗꯤ ꯂꯨꯍꯣꯡꯂꯕꯗꯤ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯆꯍꯤ ꯐꯥꯍꯟꯅꯤꯡꯗ꯭ꯔꯦ ꯏꯟꯗꯣꯟ ꯏꯁꯨ ꯂꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯉꯤ
ꯑꯩ ꯁꯤꯔꯕꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗꯪ ꯏꯃꯤꯠꯁꯤꯅ ꯎꯖꯍꯧꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯒ ꯏꯃꯧꯒꯅ ꯁꯤꯟꯅꯕꯤꯔꯝꯕꯒꯤ ꯂꯃꯟ ꯀꯣꯛꯂꯦ ꯍꯥꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯟꯗꯣꯜ, ꯀꯥꯏꯗꯩ ꯋꯥꯅꯣ? ꯌꯥꯝ ꯀꯜꯂꯤꯀꯣ꯫ ꯍꯛꯆꯥꯡꯗꯤ ꯅꯥꯕ ꯌꯦꯛꯄꯒ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯥ ꯏꯁꯨ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯥꯎꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯏꯟꯗꯣꯟꯅꯁꯨ ꯌꯥꯕꯤꯔꯕꯅꯤꯅ ꯏꯃꯧ ꯂꯦꯝꯕꯤꯒꯤ ꯋꯥꯗ ꯉꯥꯏꯔꯦ꯫ ꯃꯥꯒꯤ ꯋꯥ ꯑꯃ ꯍꯦꯛ ꯇꯥꯕꯒ ꯑꯐꯕ ꯄꯥꯟꯖꯤ ꯑꯃ ꯇꯥꯟꯅꯔꯒ ꯊꯕꯛꯁꯦ ꯊꯨꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯧꯕꯒ ꯂꯦꯝꯕꯤꯒꯗꯣ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯂꯤ꯫ ꯊꯧꯕ ꯆꯠꯄ ꯋꯥꯔ ꯃꯥꯜꯂꯦ, ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯨꯝ ꯆꯠꯂ ꯂꯩꯔꯗꯣꯏꯔꯣ? ꯀꯥꯏ ꯐꯥꯎꯅꯣ ꯏꯕꯥꯅꯤꯅ ꯆꯠꯇꯣꯏꯁꯦ? ꯂꯦꯝꯕꯤꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇꯦ꯫ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯤ ꯁꯥꯡꯃꯜꯂꯤꯁꯨ ꯑꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯅ ꯁꯨꯝ ꯆꯠꯂꯤꯅꯤ꯫ ꯑꯦ, ꯍꯣꯏ, ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯁꯤꯗꯤ ꯂꯦꯞꯄꯁꯦꯕ꯫ ꯂꯥꯛꯑꯣ, ꯑꯁꯤꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯃꯈꯣꯡꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯂꯦꯞꯄꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯂꯦꯝꯕꯤꯁꯨ ꯏꯟꯅꯔꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯄꯨꯡꯂꯣꯟ ꯈꯪꯅ ꯖꯒꯣꯏ ꯁꯥꯔꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯌꯦꯅꯤꯡ ꯍꯨꯟꯕ ꯃꯇꯝꯅꯤ꯫ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯄꯨꯝꯕ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯥꯂꯪꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄꯗ ꯒꯨꯜꯃꯣꯍꯔ ꯃꯄꯥꯟ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯩꯃꯥꯏꯗ ꯀꯦꯜꯂꯛꯏ꯫ ꯊꯧꯕ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯏꯕꯥꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ, ꯑꯕꯣꯛꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯊꯧꯕ ꯂꯦꯝꯕꯤꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯈꯛꯂꯣ? ꯅꯪ ꯅꯁꯥꯅꯗꯤ ꯂꯥꯛꯅꯤꯡꯗꯕ꯭ꯔꯣ? ꯂꯦꯝꯕꯤ ꯊꯧꯕꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯧꯕꯗ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯈꯪꯗꯦꯗ꯫ ꯑꯗꯨꯗ ꯊꯧꯕ, ꯍꯜꯂꯁꯤ꯫ ꯊꯧꯕ ꯅꯨꯄꯤ ꯃꯥꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯁꯦ ꯂꯝ ꯇꯨ ꯑꯝꯇ ꯈꯪꯗꯕꯅꯤ, ꯃꯤꯅꯧꯅꯤ, ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯧꯕꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯉꯦ꯫ ꯅꯤꯡꯁꯤꯡꯉꯒ ꯂꯝꯕꯤꯁꯨ ꯇꯥꯛꯄꯤꯗꯦ꯫ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤꯡ ꯁꯨꯝ ꯆꯠꯂꯦ꯫ ꯂꯦꯝꯕꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ, ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯊꯥ ꯊꯧꯕꯁꯦ ꯃꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩꯕ ꯃꯥꯜꯂꯤꯀꯣ꯫ ꯂꯩꯀꯥꯏ ꯊꯪꯅꯔꯒ ꯂꯝꯕꯤ ꯈꯪꯗꯦ, ꯅꯣꯏ ꯄꯥꯕꯅ ꯇꯧꯁꯤꯟꯅꯩꯅꯤ ꯑꯩ ꯈꯪꯖꯕꯗꯣ꯫ ꯅꯠꯇꯦꯍꯦ, ꯑꯁꯦꯡꯕꯩꯅꯤꯀꯣ ꯄꯥꯕꯅ ꯍꯥꯏꯗꯣ꯫ ꯑꯅꯤꯗꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤ ꯐꯨꯡꯒꯥꯗ ꯆꯥꯛ ꯊꯣꯡꯂꯤ, ꯃꯕꯣꯛꯅ ꯅꯥꯀꯟꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯄꯤ꯫ ꯑꯕꯣ, ꯍꯛꯆꯥꯡꯗꯤ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛ? ꯂꯣꯛ ꯇꯧꯕꯃꯛꯁꯨ ꯅꯠꯇꯦ, ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯌꯥꯅꯤꯗ ꯑꯕꯣ꯫ ꯑꯕꯣꯛꯀꯤ ꯂꯦꯝꯕꯤ, ꯕꯣꯕꯣꯛ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯀꯩ ꯋꯥꯅꯣ ꯑꯕꯣ, ꯍꯥꯏꯌꯣ꯫ ꯑꯕꯣꯛꯁꯦ ꯄꯨꯟꯁꯤꯗꯧꯕ ꯃꯥꯟꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯗꯨꯅ ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯅꯪꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯕ ꯄꯥꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯑꯕꯣ, ꯈꯤꯇꯪ ꯅꯥꯕꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯁꯜꯂꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯩꯗꯧꯕꯒꯤ ꯑꯕꯣꯛ ꯅꯥꯗꯣꯏꯅꯣ? ꯑꯩ ꯂꯩꯁꯤꯗꯤ ꯊꯨꯅ ꯐꯔꯗꯧꯅꯤ꯫ ꯑꯗꯨ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦ, ꯑꯍꯜ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦꯗꯣ꯫ ꯑꯕꯣꯛꯅ ꯅꯪꯕꯨ ꯃꯐꯝ ꯑꯃ ꯈꯪꯅ ꯊꯝꯂꯝꯗ꯭ꯔꯕꯗꯤ ꯑꯕꯣꯛ ꯁꯤꯔꯕꯁꯨ ꯏꯅꯤꯡꯇꯝꯅ ꯁꯤꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯕꯣꯛꯅ ꯊꯧꯕꯗ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯍꯥꯏꯌꯨ, ꯏꯁꯨꯒꯤ ꯋꯥꯈꯜ꯫ ꯏꯁꯨꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯕꯣꯛꯅ ꯊꯥꯖꯔꯣꯏꯗ꯫ ꯏꯁꯨꯒꯤ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯉꯥꯛꯇ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯂꯦꯝꯕꯤ ꯍꯔꯥꯎꯁꯤ ꯀꯗꯥꯏ ꯀꯞꯁꯤ ꯀꯗꯥꯏ ꯈꯟꯗꯨꯅ ꯃꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯃꯔꯣꯝꯗꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯟꯖ ꯃꯥꯒꯤ ꯃꯀꯥꯗ ꯂꯦꯜꯂꯨꯕ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯝꯂꯕ ꯃꯕꯣꯛꯀꯤ ꯈꯟꯕꯗ ꯂꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯀꯞꯀꯅꯨ ꯌꯥꯔꯛꯇꯕꯅ ꯅꯨꯄꯤꯒꯤ ꯇꯊꯣꯠꯄ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔ ꯁꯤꯟꯊꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯕꯣꯛ ꯎꯈꯤꯅꯤ ꯄꯥꯈꯠꯄꯒꯨꯝꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯩ꯫ ꯂꯦꯝꯕꯤ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯕꯨꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯂꯦꯝꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯕꯣ, ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯕꯣꯛꯇꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯑꯕꯣꯛ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ, ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯩꯕꯨ ꯆꯠꯍꯟꯕꯤꯒꯅꯨ ꯑꯕꯣꯛ꯫ ꯊꯣꯏꯅꯨ ꯃꯁꯥꯗꯣ ꯉꯝꯗ ꯉꯝꯗ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯊꯤꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯕꯨ ꯀꯞꯅꯅꯕ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯕꯣꯛꯅ꯫ ꯕꯨꯕꯣꯛꯇꯤ ꯑꯁꯨꯛ ꯀꯜꯂꯤꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯂꯥꯛꯇꯨꯅ ꯕꯨꯕꯣꯛꯄꯨ ꯌꯦꯡꯁꯤꯜꯂꯕꯁꯨ ꯌꯥꯏ꯫ ꯑꯕꯣꯛ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯃꯇꯪ ꯎꯔꯒ
Sirabasꯨ ꯊꯋꯥꯏꯁꯦ ꯄꯦꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯅꯦꯍꯦ ꯑꯕꯣꯛꯀꯤ ꯂꯦꯝꯕꯤ꯫ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨ ꯏꯁꯨꯗꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯊꯃꯣꯏ ꯌꯧꯅ ꯁꯣꯛꯂ ꯃꯥꯜꯂꯤ ꯈꯥꯝꯕ ꯌꯥꯗꯕ ꯃꯈꯩ ꯍꯤꯛ ꯍꯤꯛ ꯀꯞꯃꯤꯟꯅꯩ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯤꯅꯤꯗ ꯉꯥꯏꯔꯕ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯃꯕꯣꯛꯀꯤ ꯐꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯃꯥꯒꯤ ꯁꯦꯠꯅ ꯏꯅꯅꯕ ꯐꯤꯔꯣꯜ ꯂꯥꯡꯂꯤ꯫ ꯂꯦꯝꯕꯤ ꯐꯅꯦꯛ ꯊꯨꯞꯅ ꯊꯨꯞꯅ ꯑꯁꯪꯕꯤꯗ ꯍꯥꯏ, "ꯑꯁꯪꯕꯤ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯑꯩ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯩꯗꯧꯔꯨꯗꯣꯏꯅꯣ?" "ꯑꯁ, ꯅꯪꯁꯨꯕ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨ꯫ ꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯇꯥꯡꯀꯛꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕꯅꯤ ꯂꯦꯝꯕꯤ." "ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯪꯕꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯣ ꯀꯞꯄꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯁꯨ ꯂꯦꯝꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯃꯇꯧ ꯑꯗꯨꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯣꯏꯅꯨ ꯃꯁꯨꯕꯨ ꯀꯧꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯐꯅꯗꯤ ꯁꯣꯟꯖꯤꯜꯂꯕꯅꯤ ꯊꯣꯏꯅꯨ꯫ "ꯊꯣꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕꯗꯤ? ꯀꯞꯀꯅꯨ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯄꯤ ꯇꯥꯕ ꯇꯧꯍꯩꯗꯦ꯫ ꯂꯥꯎ ꯂꯥꯎ, ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯎ꯫ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ, ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯎ." ꯂꯦꯝꯕꯤ ꯐꯅ ꯋꯥꯅ ꯈꯥꯝꯖꯤꯟꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯊꯔꯛꯀꯅꯨ ꯌꯥꯗꯕꯅ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯛꯂꯦ ꯄꯤꯔꯥꯡ ꯑꯗꯨ꯫ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ ꯂꯦꯝꯕꯤ꯫ "ꯑꯕꯣꯛ, ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯁꯦ? ꯅꯤꯉꯣꯟꯗꯤ ꯃꯄꯥꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯀꯔꯤ ꯄꯥꯞ ꯂꯪꯖꯔꯨꯕꯒꯤꯅꯣ ꯑꯕꯣꯛ?" ꯊꯣꯏꯅꯨꯁꯨ ꯀꯞꯅ ꯀꯞꯅ ꯃꯁꯨꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯌꯦꯡꯉꯣꯏ ꯂꯦꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯑꯅꯧꯕ ꯌꯨꯝꯒꯤ ꯑꯅꯧꯕ ꯑꯁꯥ, ꯑꯅꯧꯕ ꯊꯧꯗꯥ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯣꯛꯅꯤ, ꯀꯥꯜꯂꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯅ ꯆꯠꯅꯕꯤ ꯈꯪꯗꯦ ꯍꯥꯏꯅꯈꯤ꯫ ꯁꯤ ꯀꯞꯀꯅꯨ꯫ ꯀꯔꯤꯒꯤ ꯏꯁꯨꯅ ꯀꯞꯂꯤꯕꯅꯣ ꯕꯨꯕꯣꯛ ꯂꯩ." ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯉꯁꯤꯗꯤ ꯊꯧꯕ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ꯫ ꯃꯁꯨ ꯅꯨꯄꯤꯅ ꯂꯣꯏꯁꯤꯟꯕ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯊꯣꯏꯅꯨ ꯆꯧꯀ꯭ꯔꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯐꯝꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯃꯄꯥꯟꯗꯅ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯂꯒꯅꯤ꯫ ꯄꯥꯝꯖꯕ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯅꯤ꯫ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯃꯥꯒꯤ ꯑꯔꯩꯕ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯍꯧꯅꯗꯨꯅ ꯂꯦꯝꯕꯤꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯊꯧꯕ ꯗꯣꯜ ꯊꯤꯟꯗꯨꯅ ꯗꯣꯂꯣꯞꯀꯤ ꯃꯈꯣꯜꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯕꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯄꯣꯂꯣꯏꯁꯨ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯀꯩꯅꯥ ꯑꯗꯣ ꯃꯥꯟꯇꯣꯞ ꯃꯌꯥꯏꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯧꯀ꯭ꯔꯤꯗ ꯉꯥꯊꯗꯨꯅ ꯐꯝꯗꯨꯅ ꯃꯁꯨꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ꯫ ꯃꯁꯨ ꯅꯨꯄꯤꯅ ꯀꯨꯟꯗꯣ ꯍꯨꯛꯄꯗꯨ ꯎꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯁꯣꯟꯖꯩ꯫ "ꯑꯕꯣꯛꯀꯤ ꯂꯦꯝꯕꯤ, ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯈꯥꯝꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯉꯁꯤꯗꯤ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯌꯥꯟꯁꯤꯟꯅꯔꯦ꯫ ꯑꯕꯣꯛ ꯁꯤꯔꯕꯁꯨ ꯊꯋꯥꯏ ꯑꯁꯦ ꯄꯦꯜꯂꯅꯤ꯫ ꯏꯁꯨꯗꯤ ꯂꯥꯏꯕꯛ ꯐꯕꯤꯗ ꯑꯣꯏꯌꯨꯀꯣ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨ." ꯊꯣꯏꯅꯨ ꯃꯥꯝꯇꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯀꯞꯅ ꯀꯞꯅ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤ, ꯂꯦꯝꯕꯤꯅ ꯀꯔꯤ ꯄꯥꯎ ꯇꯝꯅꯤꯡꯂꯤ, ꯊꯧꯕꯅ ꯀꯔꯤ ꯕꯣꯔ ꯅꯤꯅꯤꯡꯂꯤ, ꯃꯗꯨ ꯀꯔꯤꯃꯇ ꯉꯥꯏꯔꯝꯗꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯗ ꯃꯥꯒꯤ ꯅꯤꯡꯖꯕ ꯊꯨꯡꯂ ꯃꯥꯜꯂꯤ꯫ ꯂꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯅꯨ꯫